Ngasisu wari amakak miyangidama khudon tamjage. Wari asi asengba thokiba wari amakakni. Taminarasi idomchagi thawai. Akoi dosa adu masangamdana leiba tha amamuk phare. Doctor singna yumda puthakro yumda seba ningthina tobiro hairai. Numit adu kakana ingonda yumda haithakro. Aduga nama hoi noi baba hoi amuk lahalau hairai. Ayu idochagi manakta haipet changlammi. Idocha adu kuchu haipet tai. Masamanaga ipapai adubo idocha ai amuk yumda chalukhige hairamlaga hospital dagi yumda lai. Yum yorokpaga imana praprap chenthoroktuna nadocha adubu phibam kamai tahorage hangwada aina doctor singna yumda putharo hairabani yagadaba mandida ima kakana babaga imaga lao hairakpani saksa tholaga chalo hairamaga ai kada sanglakle ayu nahan makai hospital da tumba yadana leirakpagi rakhangde phamungda hek changbaga adum tumthare ngehak leiraga imana saksar si hajuna kouba lakpadagi aishu hogotuna iruja maithaduna saksare imana nadosa du yamna uthona nuai khidreda masa apikpaduga nang kakadu tobam amta khangamaroi napaga aiga chuchalage nang yumsidagi sathokanuko hayamlaga sakre aiju saksa toklaga kolik singdu phengtoktuna ai kada changlai ai ngahak phone melingaida adum tumthakhraba mali aina hawalakpadadi nundawairomgi pung 3 talo tawrame aduda aina imada phone tawi imadu phone sat oklei aina ima halakhiroidra hangbada nadosa du pibam lusalakpadagi ICU room da pusanki nang sak thongthuklamo akhoi loina halaktorobani haire hoi ima phone thamlage haina aisu phone thami aina sakum changlakke tawbada akhoi du sagi kadagi nahi bugi makhon tare ai khangogdana swai lawi jumsida kanamta leibasu nati kana oidige ba khanduna idom sagi kada changduna yengbada kanamta di leiramti adubu angang sumnaba phamung macha ama khakti nomduna leirami ayu khangi karina tawriba sibo haina adubu wakhan oiramba tare khanduna leithokle aina yasanglakpagi laiduk thage haiduna laining thokkhada changlakpada mi ama thinabugum tawi aina khali idom cha kenom tawdu malida ngasi se haina du adu yumlaga kenan chukhatpada maidu sa u yade adubu konthangdadi yare aduga sak thonga kena tawringai khanghogdana ido sagi kadagi angang thiembagi mawongda noksum sei sakpagi mawong tawrei asu kimandana tobum amata khangdana lei imada phone tawge khandana agi kada kana senseli aduga imada phone tawi imana phone hek paibaga imana kaplaga nadom chadu leitre haina hairei leikagi nadom cha hoi ahalaman singda khara hayu haina tamei aina haye khalamba singdu pungka kaukhi aduga idosagi ka hek ubada ai pangkida kire kanja aduda ka adudagi amuk kaplaga isabu seba tawwa ngamloi daure haina sonthangnana kablai matang dudadi aisu kimanbana ho ima haraga yumdudagi mapalda kanna senthoraki aduga aina gate-tagi yumda yengbada yumgi thongawdagi nupi amana yenglakpagum ui ai hanna yenglamdana idoja hoida changle aduga pausingdu tamle aidi yumduda ithanda changbadi kirabani adubu ahal laman sing lakabanina adum changminare pungsu taruk tadore baba hoi ima hoina dusagi asibak changdu yumda pusalai leikagi ahal laman singna lamda sibadi yumda pusinadi tawhoidi hairai adubu babana ibungona yamandabadagi pusalak abani ha ahal singduna phare phare adudi maiba koruro leikagi naha kharaga asibak changchi sanglasanu nungalaga mathau mangam phajana pangthoklasi ngasigidi thenglani hairai babaga iga maiba koruga halakpada pung 3:30 muk tarani numit adusu yamna mammi akhoi thongan yorokpada idusa adu thongan da thingnei babane aine maibaduka kibana thongan duda pudu namnei ngahaktang duda adum mangki maibaduna hairai lamda siba hakchangdi yumda pusanade kharadi tawani he ibungo hairaga maibana laison solaga yumda changlai asiba sang senaba naha singda maibana hairai hagdongna karina kankhini
ꯅꯤꯡꯊꯤꯅꯁꯤꯟꯅꯁꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯂꯩꯅꯔꯤ꯫ ꯈꯔ ꯑꯃꯅ ꯖꯨꯋꯥꯔ ꯁꯥꯟꯅꯩ, ꯈꯔ ꯑꯃꯅ ꯂꯨꯗꯣ ꯁꯥꯟꯅꯩ, ꯈꯔ ꯑꯃꯗꯤ ꯇꯨꯝꯕꯁꯨ ꯌꯥꯎꯅꯩ꯫ ꯑꯩꯁꯨ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ꯫ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ ꯏꯗꯣꯆꯥꯅ ꯍꯦꯛ ꯍꯦꯛ ꯐꯤ ꯁꯥꯕ ꯀꯣꯜ ꯑꯗꯨ ꯃꯊꯟꯇ ꯀꯣꯟ ꯁꯥꯔꯛꯏ꯫ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯦꯡꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯄꯥꯈꯠꯄ ꯄꯣꯛꯅꯩ꯫ ꯏꯌꯥꯝꯕ ꯑꯃꯅ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯗ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯨ ꯇꯨꯝꯗꯅ ꯐꯝꯗꯨꯅ ꯂꯩꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏꯗ ꯉꯔꯥꯡ ꯇꯧꯔꯛꯄꯁꯤꯡꯗꯨ ꯂꯤꯔꯦ꯫ ꯕꯕꯥꯗꯤ ꯈꯪꯂꯝꯃꯤ꯫ ꯃꯥꯏꯕꯒ ꯇꯥꯟꯅꯔꯦ꯫ ꯃꯥꯏꯕꯅ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯈꯔ ꯇꯧꯔꯅꯤ, ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯇꯧꯔꯣꯏ, ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯂꯦꯛꯄ ꯌꯥꯎꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯈꯔ ꯂꯥꯛꯅꯗꯕ ꯌꯥꯎꯔꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯂꯣꯏꯅ ꯁꯣꯜꯂꯒ ꯁꯣꯔꯥꯠꯐꯥꯎ ꯑꯩꯈꯣꯏꯗ ꯂꯩꯔꯦ꯫ ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯗꯣꯆꯥꯅ ꯊꯅꯝꯕ ꯑꯉꯥꯡꯁꯨ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤꯕꯨ ꯐꯥꯔꯦ꯫ ꯃꯁꯛꯁꯨ ꯏꯗꯣꯆꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯀꯥꯁꯨ ꯃꯌꯨꯝ ꯑꯗꯨꯝ ꯄꯥꯟꯗꯅ ꯂꯩꯔꯦ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫